ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯒ ꯂꯩꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯂꯩꯕ ꯌꯥꯝꯅ ꯀꯇꯟ ꯑꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ꯫ ꯏꯕꯣꯍꯜꯗꯤ ꯃꯍꯥꯛ ꯁꯣꯜꯂꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯅꯧꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯑꯅꯧꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯄꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯔꯤ ꯃꯈꯣꯏꯗ ꯂꯩꯇꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯍꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯒ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤ꯫ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯅꯥ ꯄꯥꯝꯗ꯭ꯔꯣ? ꯅꯄꯥ ꯁꯅꯥꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯅꯥ ꯄꯥꯝꯗ꯭ꯔꯣ? ꯍꯥꯏꯌꯨꯅꯦ, ꯄꯥꯝꯗ꯭ꯔꯥ ꯍꯥꯏꯕ ꯅꯈꯣꯏꯕꯨ ꯁꯅꯥꯕꯨ?" ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯣꯛꯂꯗꯨꯅ, ꯀꯔꯤ ꯋꯥꯍꯪꯅꯣ ꯄꯥꯕꯨꯡ ꯑꯗꯨꯕꯨ? ꯁꯅꯥ ꯄꯥꯝꯗꯕꯕꯨ ꯀꯅꯥ ꯂꯩꯔꯝꯗꯣꯏꯅꯣ? ꯌꯥꯝꯅ ꯑꯄꯪꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯇꯥꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯏꯪꯈꯣꯜꯅꯤ꯫ ꯃꯁꯤꯗ ꯁꯅꯥ ꯂꯩ ꯍꯥꯏꯅ ꯍꯥꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯨꯕꯗꯤ ꯁꯅꯥ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯂꯣꯏꯅ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯨ, ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯔꯒ ꯁꯅꯥ ꯑꯗꯨ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯅꯥꯄꯤ ꯀꯔꯤ ꯀꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒ ꯃꯄꯥꯗ ꯍꯥꯏ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ꯫ ꯁꯅꯥ ꯑꯃꯠꯇ ꯐꯪꯂꯛꯇꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯅ, "ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯥꯝꯕꯤ ꯃꯔꯨ ꯑꯃ ꯄꯤꯔꯒꯦ꯫ ꯅꯈꯣꯏꯅ ꯁꯤꯕꯨ ꯊꯥꯔꯕꯗꯤ ꯅꯈꯣꯏ ꯁꯅꯥ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯤ, ꯁꯤꯒꯤ ꯃꯔꯥꯁꯤ ꯌꯥꯝꯅ ꯀꯟꯕ ꯃꯔꯥꯅꯤ꯫ ꯁꯤꯒꯤ ꯎ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯂꯕꯒꯗꯤ ꯅꯈꯣꯏ ꯃꯈꯥꯒꯤ ꯃꯔꯥ ꯑꯗꯨꯅ ꯁꯅꯥ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯤꯡꯈꯠꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯃꯁꯤ ꯑꯃꯨꯛ ꯊꯥꯔꯣ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯍꯧꯗꯤ ꯍꯧꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏ, "ꯎꯁꯤꯡ ꯑꯁꯤꯕꯨ ꯍꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯅ ꯀꯔꯤ ꯃꯊꯧ ꯇꯥꯏ? ꯏꯁꯤꯡ ꯆꯥꯏꯕ ꯃꯊꯧ ꯇꯥꯏ ꯀꯣ꯫ ꯑꯗꯨꯅ ꯅꯈꯣꯏ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ" ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡꯒꯤ ꯃꯔꯝ ꯁꯦꯝꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯤꯡ ꯐꯖꯅ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯗꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯄꯥꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯩ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯩꯁꯤꯡ ꯑꯗꯨ ꯄꯥꯜꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯁꯅꯥ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ꯫ ꯅꯈꯣꯏꯅ ꯐꯪꯂꯤꯕ ꯁꯅꯥ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯁꯅꯥ ꯑꯃ ꯂꯩꯇꯦ꯫ ꯃꯁꯤ ꯆꯥꯔꯒ ꯅꯈꯣꯏꯁꯨ ꯍꯤꯡꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯆꯥ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯃꯁꯤ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯁꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯈꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯗꯤ, ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯅꯥ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯀꯌꯥꯅꯤ ꯅꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ꯫ ꯑꯗꯨꯅ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡꯁꯥ" ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ, ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯈꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯗꯤ ꯅꯥꯊꯩꯕꯤꯌꯨ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫